Mangda taduna leiriba Lok Sabha Meekhal Da Meerep Oigadaba Shing leibak Meeyam Wari Watai Toubagi achouba Meepham ama Meerep Oigadaba Shing Pibiyu haina Youth of Manipur yomna phongdorakli hiram masiga mari leina ngasi singjamai sapam lekai community hall da pangtokpa pawmishinga unaba amada Youth of Manipur gi volunteer amana hai Youth of Manipur da ngasi fawba Meeyam dagi donation tawba leite Youth of Manipur gi identity card ta iriba chana kanglon singda so donation tawdaba haiba mayak sengna thabani Youth of Manipur gi member singna sel khaigat naraga look asi chalaibani Amaromda Youth of Manipur na koina chatuna yengluba matamda wathok khudingmaki haurafom ase Meekhal na hekta oirambagum tawri Mangda taduna leiriba Lok Sabha Meekhal Da Meerep Oigadaba Shing Meeyam Wari Watai tathok tasin tawbagi achouba Meepham ama Meekhal mamang na sinbiyu Meekhal asidadi matik chaba mihu thagatse political party ki khenaba thamdana Meekhal Da Meerep Oigadaba Shing ming ngaligai matamda lauthopiyo haina so mahang na phongdokhe election matamda kap koilas thaba nala sengba nagi mateng khara pangjenaba aduna taba taseng ba lepa asubun siba thongoi sengba matik chaba ita matik chaba candidate singna da lepi galoriba candidate singna taseng ki di matik chaba candidate pami thopi regle khuduma ko matik cha hani lobjei du taseng no ki matik chaba candidate singna duna huju ko yeba ko gele baki issue asida kari karamba ma ki thutang huju ko yeba masida kari karamba thutang lobiraga irang asibu lan asibu loisanaba kari karamba ma ki oiba chap chaba thutang lobigani habisu lepak mem na mek singna loktopi